Madan lana Delhi da chalibado magi mari mata singna nupi kaya marom amaga unahangadawribani makoidugi maraktagi magi kaina waigadabi ama khangadawribani aduna thuna chatninglami magi matawaduna utlibadi mahak Gandhi Hatpada hakthengna yawroidawri amasung magi luhongbagi wafamdo adum pangthokningna langtaknari Madan lanbu sembirakpa miyoi karkarena khudakta hudore afangba train amada Bombay thadoklasi Delhi yauraga makoi Hindu Mahasabha Bhavan Delhi da leirasi lepnare mafamduda Nathuram ga aptega January tang 19 ga yukta unasi hainakrabani apte amasung Nathuram haukiba numit humni makoina pangthokadawriba sarau adu hanna khallaba matungda hairei soiduna mai paknabagidamak revolver ani amagasu darkar oiri Dixit Jena Hyderabad lamdamda leiriba magi miyoi singda revolver amadi maru chatpi khulai kaya pi khre haibasi makhoi khangi tasengbasu mahak bargedagi revolver ahumdi leikibani apte hojikti revolver du phangnanaba Dixit Jebu themba darkar leire haiduna Nathuram da khanghalami handakti Dixit Je khara haina tanaba yana ore amaromda aptena Kashmir da chatpa khongchat amagi nungairaba wari ama lisille aduga makhoi revolver ama darkar lei Delhi gi wangmada chatpada khudong thiningai yamna lei hairame adubu Dixit Je mateng pangu haiba yadre oithokpa yabade mayamada da Maharashtagi aptegi thausil pumba mateng amatta pangdanaba yathang panglambasu yai revolver amatang leinanaba sel khajiktang thangnanaba phanakan honaraba sumai paktrabada aptega barge ga chatkirame Boleswar mandir ge laimangda ngai horiba mayam tamna makhoina thoraklingaida barge gi warol matungina aptena mahakpo Delhi da chatmina si haurame barge so makhoina ngangnariba tanariba pungnamakta yauriba miyamoina tawgadawriba si karino haibado khanglamdaba hunade adubu apteda Delhi da kari dawba chatkadawribano haina hanglame Sarvarkarna apte amadi Nathuram da Gandhi amadi Nehru loisillo haina hukum tawrakle barge na zaban pibado approver oinani haibadi maraldi leiba adubu sarkar gi case ta sakhi pisinduna tengbang bagi mahut oina ngakpinaba nijabani lautunaba ma yawi haibasi praman toba ngambata natana Sarvarkarna mapung phana sinbani haibasu ngamgadabani adubu Nehru gi maming yauhandaba dudi kari maramgino haiba ngamdabagum tawi madu pukning sokpa hengalaktanaba tawbo irambasu yai adubu masagi wari matunginadi mak pukning sokpa natraga nungnangba amatta leikide madugi wanatainabada mahak sarau aduda angakpaga nungaibaga yanana saruk yaki makna hairamba wafam amatangde punada nong matang pantharaga imung manung amuktang yengsillambatane imung manungi thabak adudi atai natte magi lemhoriba yonaba pokhaibi amadi grenade singado mafam chana loisillambagi watane Gandhi da pistol kapluraba matungda amuk ingna halaktuna punada magi karwada karimata thokhidabadawna amuk halakani haibase mahak masamak phawba khalludrabani asumna Bombay da Boleswar mandir gi laimangda apte gi wahang amada khumdoba paukhum amadagi barge su lautuna bada yawba mi ama oikhre aduga barge na kadaida Sankarna kadaida makhoina hatkadabadu kanano amadi karigino karimata khangdaba mahaksu maduda chongsinje adubu thokleba thodoksinga sina taklebadi barge di lautuna riba singaduna paisa pithorakpa ngaibaduna mangoina duna mafamduda chingselakpani mahak paisa gi wakhalda ngaure magi potchai lauthok lausin tawnaba kaya amasu mangonda matam chana sel pithok piraktre amaromda mahak Nathuram amadi apte gi punsi adubusu pamjarui Bombay da Nathuram na marak ta lupa yankai hek pi madu magi chathok chasin gi cross oinabani hai adubu potchai launabagi sel awat apadi
tapna singdorakani hai bargena masana yajana haiba matungina Bombay yoba phauba lupa tara phauba changde mak harauba amadi angakpana kham thengbade magi makhut chawbaduni makhoi se tinaba yaba mi ni khanki aptena so magi dili da chatpagi achangba khoros adu hanjin bigani haiki adugi su mathakta bargena yajadrabaso aptena makhoi gi khongchat to he mai pakpaga achauba mana amasu pigani haina wasakki matamna hokibado nungaiba wakhal amada waikhi tawriba thabakti khajikta adubu hangadaba oijawai thakti mapan naidrabani amaromda haura ba chara kaya hotel da chariba marakta ramgi nisa loina na arapa lamdam da koiba madu sifai macha amada officer gi table da phamhanbagi khudong chaba piba gummani barge mathau kanna sujarame ngamjabi thaduna aroiba phawba magi singli pumba sonthadriba phawba adubo mamaidadi mahak manadu phangbada matik chaba mi oikidre amaromda khongchat aduda mana pikhiba khusugulai gi mamal su phangkhidre masi saktam langba mayam dugi chawrak pa saktam ne makhoi punna taret ne jura humdo hapte na thoram karkare madallan amasung barge sankar amadi naitom taraba gopal masamak punada suti launabagi damakta makok sajare ato pataruk aduna lai sumangduda sibon tongnaram laga kainakhre barge punada muk halluba dusu mayum makai loiselam laga tang tara taret ka yukta Bombay da makhoi ga muk unaba haina lepnare matam asida revolver ma phangbagi mawong uraktrabada amaromda gopal tasengna Delhi da magi revolver du purga lakpa ngamgadawribra haibasi khangdrabada Nathuram masamak su punada nong matang chatuna Gopal gi revolver du dangdi soidanaba lauruge leple Punjab Mail haiba madalan amasung karkarena Bombay dagi tongsi lepnaribadu Victoria Station nungthil pung 5 da thadoi train adu makhoi pudana dum chalamle matam ngai haktang ngai silaklaba matam aduda Madanlan dadar da Dr. Jain gi mayumda magi sithi ga lakpra yengnaba chaloi sithi amata leramde Madanlan Dr. Jain gi tonba sendol singdoklamle adudagi utchaning ba mongda drama gi nayak amagum magi mapu aduda khanghalami madudi mahak Delhi da chatkadoribani amadi magi khutpu aduna kanagumma lochingba amagi punsi loisinnabagi sarau sinari hairami Jaina mamaida haidorakhibadu lusingbado kanano haiduna mana taktuna hangbada Madanlana Mahatma Gandhi ne hairame madugi mathangdi Jaina mabu chehattuna angang dona tawno gyan taw haiduna wari sangna sanarame amasung mana tawgadoribadu tawduna bakaya themlamme wari asi sanahubaduna Dr. Jaina haire Madanlana mangonda hairakhe mahak aina haiba illage maramde mahakna ingondagi mateng kaya phangkhrabane amasung aibu mapagumna khalle karigumma mahak aigi pautak indaba tarabadi mutpa oige su haiki Dr. Jaina kariya sukluba wafam ama atopa angamba amada numit tarukni phawba haidoktana leiramibano haibadugi maram matana khange amasung madu Bombay Sarkar gi mantri amaga unaduna Police ta maming yawbadu lauthok hannaba hainaba lakpa matangdu phawba haidokte Madanlana lautunaba dugi maramda kadai phawba takthok lambage haibadu tasengna khangde amadi kaidongai haidokhibano haibadu su khangde Dr. Jain gi jabandu kaya thajaba yabadi oide Madanlana hairambadu mahakna takthokpa matam adudadi Madanlandi Gandhi gi lai khurumphamda bom langselubadagi magi purikhaw the hand grenade amaga konana phakre aduna Jaina Madanlana Bombay da hairammi hairibadu asengba thodok tu thokpadagi henjinna haijilakpa oiba yai khudam moina hairabada Jaina mamaida haiki mahak lautunabada yawba mioi amadi Madanlanda insinba misu January tarik 10 dagi khangi haiki Madanlana wasaktuna hai mahak tang 15 phawbadi lautunabadugi maramda karisu khangdre
amasung madu thodok aduna udli amasung karkare masamaksu mahaki wafamdo saugale adum haina Dr. Jain Madanlan ka unabaduda Hindu Mahasabha gi Sarwarkarna Ahmad Nagar gi magi wajau ithakki matangda tabada mabu kauraduna pungani wari shaki amasung mananganda naladuna mai pa o haina haibirami haina haijarabasu magistrate mamangda jabal lobadudati Sarwarkar gi maming di panba laikhide adubu masimadi sengle January tarik 15 gi nungthilda Madanlan mi hatpagi sarau amada singsinbi khre haibase Dr. Jain khangkhre haibadi Dr. Jain haiba matungina Madanlan gi akhannaba marup karkare set kobaduna soidana lawtuna baduda yawu misak oiramgani haibase mahakna sajinba oiramba tai mahakna Madanlan gi atopa loinaba sing adubo khangi haina haijinbagi wadane mangonda Madanlan na makhoidu kanano haina haidokhibasu leite Madanlan gi mathau khangbu wasak haibadi mahak Jainna haibada hiktok patawroi amadi mapani haina khalli haibadugi wana tainabada Jain de tawpham thokpa karisu tawbikhide numit nini leraga Jainna Madanlan mangonda hairambado loina angat singda tamthoklami mahak yumda toina koirakpa naknaba marup amani ningsingba yai mahakna Jain ga Madanlan ga sakhangna hankrabani Angat singna kulhongba misen amagi wazau ngangbaduna luna khanjinba tawdana takpham thokpa mida ta'u hairame Jainna kanada takadage haiba khanglamde Jain gi yum thadoklaba matungda Madanlan Victoria terminus yogadaba bus ama phare mafam sida karkare na ticket paiduna mabu ngairamne makoi Peshawar Express koba train adugi 3rd class daba amada tongnaba honare Peshawar di Pakistan manungda leiba lamne aduna hojikti train do Peshawar yaudre rel adu matam chana numidang pung 4 makhaida thare pung ama leiraga station adumaktadagi barge ga Shankar ga Madras Mail fare madudi puna yogadaba mi tonghandabane madu barge khange adubo maduna barge gumba ticket yaudana Rail tongbada kumpuraba amadadi apan manatte madugi mahutta mana platform ticket ani kakle amasung train aduna hek chenba hobaga Shankar ga mahakka daba amada chongkhalame yauraba kanda mahakna ticket collector da namai sen khara yapsin biramlaga ningai dana chenthorak pangamke apte natana pumnamak January tang 15 sagol sen numit ki numidang da Bombay thadokre mahakti leithage haina khalle mana haike mahak sel khara khomgatuna makoi gi chatnanaba oknaba sindaba yade adubo pukningdadi paisadagi henba wafam sulairi mahak Gandhi haluraba matungda magi hanagi punsida halakpa ngamgani haiba khandre mahak Manorama Selvida makoina pangthokadoriba wari adu takthoklame amasung aroiba oina kainarasi hairame mathang numit nini apte Seagreen Hotel South ta taruk suba kaada leirame mathang de mak Seagreen Hotel North ta leigedori maram maduna masi khangbada mathau tai hotel animak sangamatada leibane adubu sillang madi tongale kanagumbana amadagi amada chatke hairabadi lamjauda muk thoraktrabadi yadabane numit nini yaduda apte sel khomjinaba karimata tawkhide ayam matamda maga Manorama Silviga loinana lei mahak tufak tufai channa lei matungda mana jaban pibada hai ai pukning sontharakhi ai kappi mahakna aibu thembikhe mana haikhe mangonda phattanungda thokrabasu ai langtaknaganu madugi mahutta nungai thoknaba honau madu tabada chamamnaba wani madu Manorama Silvidadi braja tabagummane mahak masagi chahi kun sure amasung mahak apteda khoidaramdrabadi tha ahumgi manungda BA parikya phamba yaragadabane loinana Silvi sagai manungda ahanba BA mo waibatanatana kulladuda ahanba college loirabi nupi mo iramlagadabane adumna
मचू मरांगतना थल्लबा पुंसीदा नत्तना मिरक तिनमा मपुरोइबा फंगजबता नत्तना मानबो पामलबदे मफम चावबा थबक अमसुने हौजिक्ति महाक लुहोंगबसु होंगलरोय बीएसु ओइररोय पुंसी चुप्पा लमचत नाइद्रबी अमगी मरालदा मपा मसक खंगदबा अंगांग अमा पोकपगी समाज की मिनोक मैसा मरकता हिंगहौरे क्रिस्टियन धर्म संदोकपा कांगबुना सेमगत लंबा अपिकप खुलक अदुदा मागी पुंसी मरेन अदुदा मागी मुंग मनुंग पुंबा चेंथदुना तिनसित माइसितनरगनी मसुंग लांगी अवा पोलुम लौरिबा महाक अदुदी तमथीरबा खोंचत अमदा चटखिबदगी हलकनी हलकलोय खंगद्रबनी मनोरमा क्रिस्टियन इमुंग अमदा पोकलबसो लेनगदबा पुंसी अदुदी हिंदू लुखरावी अमा ओइननी मधुदा संसार से थादोक ताई हराव तयामदगी लापना लैब ताई मिरक्ता चनद्रबा जात तारवी अमगुम गांधी हत्पगी लौतुनबदा मनोरमादी यौजदवीनी अदु मान फंगलिब दंदी अदुदी लौतुनबदा यावबा मियोई सिंगदा जज सिंगना पीबदुदगी हेना साथीरबने बर्गेना तोंगबरेल अदो पुनादा जनवरी तारीख 23 की अयुक पुंगनी ताबदा थोंगी मियाम थोकफम थोंगदुदा थल्लिबा टिकेट कलेक्टर दुगी मखुत्ता हौनबा खंगबगी मोंगदा लुपानी चटपी अमा नमसिलमे अदुगा माग शंकरगा लांथोकलमे तू खोंगुरकलबा मतमदा मंगालना संदोरकलबदा शंकरना यनखादा लैनुंगदा फुमखिबा खुलाई मपै अदु तौथोकलमे अमसुंग मागा बर्गेगा मखोय अनीना मदु खौजाव अनीदा नमसिलमे अदुबो मागिदमक्ता संबिनबा कनागुंबा अमा थीबा फंगबा हाइबसे अराइबा नत्ते अमरोमदा मंगोंदा खुदोंग चाबा लौसिलक लोइदबा थाजबा याबा कनाबु लैरिबगे अदुना नुमिदांग पुंग 8 ताद्रे फावबा महक कनासु फंगखिदे महक गणपत खरत की मयुमदा 148 नारायण पेटा चलमे खरत बॉम्बे लेजिस्लेटिव असेंबली के कांग्रेस टिकेट खल्लबा मियोइने अमसुंग कांग्रेस शक्ति पाइबा मीने मीना मिसक मिमाई खंगबा मी अमने खरतना ममई थंगदा हाइबा मतुंगिना बर्गेना मयो मदु पुरकपा मतमदा महक खोंग हमनिंगदुना मनुंग चंगे बर्गेना मदु हैदराबाद स्टेट कांग्रेस की मरी लेनबा खाउने अमुक्ता थममगे हैरमे ऐसो होय हाइना खुमखे मिनिट 3 मरी लेरगा खरतना थोरकपा मतुंगददे बर्गे चटखिरमले खरतना ममई थंगदा पुलिस ता हाइबा मतुंगिना महक खावदुदा करी यावबगे हाइबा खंगदे अमसुंग माना हाइरिबा वाफमदो यनबा लेत्रे अदुमकपो खरतना खावसिंग अदो मामकी मयुमदा थंबदु यानिंगलमदबने बर्गे चटखरबा मतुंग पुंग अमगी मनुंगदा मागी राजनीति थौरमदा तेंगबांगबा अनिमक लाक्लमे अमसुंग महकना खाव अममम मखोय अनिदा सिनरमे अमसुंग चेक्सिन्ना थमनबा हाइरमे पुंग 9 ताद्रिङैदा बर्गे मागी पोट पैफमदा हलै नथुरामना उननबा हंगलमे अमसुंग अनिरक दुकानदा लाक्लमे हौजिक मागी लोइसंगदा ngairage हाइरमे हाइदुना शंकरना हाइरे नथुराम बॉम्बे दगी अयांगबा नुंगथेलगी रेल देकान क्वीन तोंगखिबने किरकीदा कुमथरमे अमसुंग मनाउनि पा गोपाल उनबा लाक्लमे गोपाल तांग नुमित तांग 18 सुटी फंगलगनी ताबदा खर खित साफरमे गोपालना महक इराय नुमित्ता मागी खुंगंग उसकानदा लैनुंगदा फुमखिबा रिवॉल्वर दु लौरुगनी हाय अदुदगी ख्वाइदगी हाना चटकदबा बॉम्बे की ट्रेन अमा तोंगनी हाय मरम मदुना महकना बॉम्बे दगी नुंगथिल थागदबा पंजाब मेल फाननबा मतम यामना फंगलगनी नथुराम अमसुंग अपते गोपालना तोंगख्रिबा रेल अदु दिल्ली रेल स्टेशन दा तांग 19 दा हेक्ता उनरसी हाइना लेपनरे मचिन मनाव अहिंगी चरादु मचामिनरे अदुदगी नथुराम मसागी कादा पोथाबा संखरे इराय नुमित के अयुक अदुमा नथुराम अतोबा पिस्तौल नत्रगा रिवॉल्वर अमा फंगनबा कन्ना चेली अमसुंग यामना पिकपा .22 की पिस्तौल अमा लैबा फंगलमे अदुबो महक मदुदा इपेन पेनदे महक मखुल खरा लाउबा पिस्तौल की महुत्ता रिवॉल्वर ओइना पामे बर्गेना हिंदू राष्ट्र लोइसंगदा लाक्लबा मतमदा नथुरामना अहानबा हंगबसे
Nahak makhoiga loinana chatpagi wakhal leirabra haibasini. Bargesu chatpagi sem sare haire. Bargena mamaida haikiba matungina Natharam go sena adudagi pistol ama puthoraktuna ingonda pirame. Mahakna pistol adugi mahutta achauba revolver ama oina onthoknaba hai. Aduga karigumba achauba revolver du phangdrabade pistol adubak Bombay da puraknaba hairame. Barge masigi aroiba thabak sinbase yetnaba leitana laurame. Mahakiso atopa phagadaba rel ama lei haibasi mahak haikidre. Mahakna pistol adu purikauda haplame. Aduga thunamak chenduna ST Sharma kauba mi ama unaba chalame. Hapta kharagi mamangda mahakna revolver ama mangonda yonkibani. Madu mana ningsingbada chawba hele. Sharmana pistol aduga onthokna si haibadu laina yarame. Aina pistol do piramle aduga revolver do amuk purakle. Bargena jawan pibada haikibani. Aduga Sharmana revolver aduga konana maru mari khaksu pirei. Masigi revolver se .32 laubani. Adubu Sharmana pirakpa maru adudi masida kapa yarabasu kharapi. Madu pistol amada sizinanabani. Lautunariba khupu adudi madu aranba maruni haibadu Gandhi Hatsi haina lepnaba numittugi ayuktamak khanglakibani. Bargeda pistol do piraba matungda Nathuram mamaga mapaga unaba matam yamna phanglame. Bombay gi rel pung 12 tabadani. Barge Sharmaga waloi sinnaba nongyai matung phawba loiramde. Amasung madugi mathangdagi Bombay yaunaba rel ado pung 2 dani. Mahausagi haunabi 3rd class tadi mina krik krik inari. Aduga mahakka sankarga maduda changduna phamlamme. Lemhoriba hingado makoyani kallabo upak thaba phamduna phamduna lelame. Sankarna dadarda kumduna Hindu Mahasabha loisangda barge ngaiba haina leplamme. Pung 3 tabada relado Victoria Station da panthung yaunaba changai. Barge kumthare. Aptega Nathuramga platform da mabu ngaiduna leiramle.